Manipur thugainaba sillibasi kanano eikhoi punna thengnaminnabagi matam youre haina hanagi speaker amadi khundrakpam kendragi MLA L.Lokeshwor na phongdokre wafam asi ngarang khundrakpamda pangthokiba ahum suba eikhoi lamjing trophy lising ani kungamanga 5 men's open football soccer tournament ki final gi thoram pangthoktuna manamathum yenthokpagi thoramda phongdokhibani haukiba mege mapandagi chatharakiba tournament asigi loshinbagi thoramda atai masak naiba miyoi kiyasu saru yaki MLA L.Lokeshwor na makhatana pawmishingda phongdorakpada ngarang governor na Manipur miyam unabagi muhutta Delhi dagi halaklaga nakraba airport tagi ras bubble for helicopter da chatkibagi thong adu yamna laibag thibani Manipur hujik oiriba phibam asigi matangda kuki gi MLA tara khaidokrabashu lehuriba ruling gi MLA amadi opposition yauna punna punchinduna karigi damakta Shiroi Lily festival paulo bachat pa pomishingna Pomishing tongba MST ge bus tagi Manipur mathalu natra khumjilu haibano haibadu khanghal au haiduna takshil se hairiba issue se irai laiba issue natre haiki MLA youre atop party ki onama members isingare hoki ki jange wa sakama sevani haidana amupuri haida leader thana deba adu onama members ina hungeni se time has come matam jaye tuki lo laga karne se laga karo karne kai kari kana dunyo ba pimala kanu kayan talai ke biche tu ne jo leader hidi laga karo khalaga abhi ya hanu khana ma bhokta hai bole ba इन्हें मना कर हर होगा मना न मानो कैसे ताली होगा क्या हुआ अगर ताली होगी लेगा कंपाटर लेगा चीन लेगा यूरिन लेगा हर का कुकी ना कोटी रेसुकी लेगा और नम्बर में बताया ना पूरे चले सो नींबू वाली लेगी नम्बर लेके चले सो अपनी मना आप लेगी ना वो नींबू आप समझा और लोग अपने में तो उसे करेंगे ना हर का दिल तो भी याद उसे करेंगे होगा अभी की मणिपुर से कराना Manipur में वही उधर पड़ा ये वाले विषय का नाम है वैसे और नमन में वैसे खंगी मुझे अगर थोड़ा तो भी आओ मतम में कुंजी मतम में से लगता है कहीं तो मुझे थम नहीं चाहिए मुझे वैसे पूरी नहीं हो